BJP Manipur Pradesh ki President Khanbagi Thabak Chayol ani ki manung da loisilagani haidi. Tharon Cave the State Archaeology na thizinbada ariba polam kaya phangre archaeological site oina lauthokpa yabagi fibam da leire. Amadi Marifu ga Mari Suba All Manipur Sumang Lila Festival ngasidagi iboyama Sumang Lila sangnenda hokre. Miyang tabiri bising gutaram na usari hauzik mapung iba pausing. BJP Manipur Pradesh ki President Khanbagi Thabak Chayol ani ki manung da loisilagani haina party asigi National General Secretary Awang Nopo ki in charge Ram Madhav nangasi nityapa chuthekta leba party ki office tapang thopa paumi singa unabada phungdokre. February tha asigi manung da center dagi BJP ki mihut ani tharaglagani makoina BJP party ki manung da tonga tonga ba mioi kaya ga unarba matung da President Khanana bagi thabak thoram sing lauthokani. Party asigi President ki thawpuna raba mi khandringai da chatkiba December tha da matam loikraba hauzik party ki President oiriba TS Chawbana adumak President oikhigani haike. The National President's announcement was released to all of you, which stated that until further notification, Ms. Shobha Singh will continue as the President of the State Unit. Very soon, in this month itself, we will be initiating and most probably completing that process of electing the new President. We will be deputing 2 or 3 representatives from the center. They will come here, elicit the views of all the different leaders and party workers and try to create a consensus around the next President. We hope to conclude this process very soon, next couple of weeks or not more than that. So, until that process is completed, until the next President is announced, the present arrangement will continue. Thasi tang tarada Tamelong District ki Tharon Khulda leba Tharon Cave da Manipur Archaeology ki akanaba official team amana tizinbada ariba polam kaya phangde hiramasi matang da paudam ama. Miyoi taruk na saba State Archaeology ki team ado Superintendent Kaithelapam Dinamani na singki. Team ado da Assistant Archaeologist Dr. S.S. Sujata Surveyor Konsam Kunindro na chingba Official sing saruk yabada natana Mutua Museum ki Director Mutua Bahadur Su mateng pangboy na saruk yake. Thasi ki tangtara da pangthokhiba exploration ado da mafam khara da excavation tawduna yengbada maital amadi ariba polam kaya phangbang amana surung ase nungi juki matamdagi mi leramba yabagi thajaba leire. English machapan marfu mungada state ase ki saknairaba archaeologist O Kumar na luchingnu na chathakiba excavation da surung asidagi nungi kujukulai kaya phangbang amduna state museum da thamba maramna surung ase Mesolithic period tagi hauna miyoibana changjafam lorumle haiba hena mek singan mangamle lamdamdugi miyamna kalenki angowa sakpigi yum harga khangnaba changpham kunthratuk leba surung asigi main entrance ase feet kumathoi 0.5 wange aduga feet 3.4 lawi lovers hole harga khangnaba cap number 5 ke arawbana feet kunthratuk 0.5 ni aduga awang mana feet kunthratet.4 oire surung asiga leangmai jatiga thadok namba yadraba puwargi wari kyasu marang kaina leiri camp number 6 ase mamangeda leangmai singai kumai harau amadi luhongmana chingba thodo wathok sing lakpa matamda pakhang laisabe sing punna jagoi sapam isai sakam ni haiduna ngasi paba dancing hall harga khangnare camp number 5 asida mamangeda pakhang laisa ani koiba chatpada nung ningkhairakuna Pakhang ado manungda leuraga sikibagi thodok lei haiduna ngasi bawa lovers hall haina khangnaduna leire surung asi karama makalgi surungno masiga manipurgi puwarga kari mari leinai amadi asigumlaba tangama mafam ase ngak senuna thambagi tangai phadawi matangda State Archaeology Superintendent K Dinamani na wafum kya phongdorobe si bachiki surung ase aina chum khanra mamangda akoigi eminent manipurgi archaeologist haitare Oja Kumar mana report tawkre hadi masrei gi hadi kep asidagi akoigi stone tools mayam pangkre including kono yauna hobinian culture gi tool yauna
ꯐꯪꯈ꯭ꯔꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧ ꯃꯃꯥꯡꯗ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯆꯔꯤꯁꯦ ꯃꯥꯅ ꯍꯥꯏꯔꯝꯕꯗꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯐꯔꯗꯔ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯅꯕ ꯍꯥꯏꯅ ꯑꯃꯨꯛ ꯂꯥꯛꯆꯕꯅꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯏꯟꯗꯤꯌꯥꯗ ꯑꯃꯠꯇ ꯉꯥꯏꯔꯕ ꯍꯣꯕꯤꯌꯥꯟ ꯀꯜꯆꯔꯒꯤ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯐꯪꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯁꯥꯏꯟꯇꯤꯐꯤꯛ ꯁ꯭ꯇꯗꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯃꯥꯟ ꯄꯤꯕ ꯉꯝꯂꯕꯗꯤ आर्कियोलॉजिकल साइट अमोइना लौथोकप याय सुरुंग असि सेमजिनबा अमदि निंथीना ngak senbirabadi मणिपुर गिद नतना इंडिया गी तांगलब लन ओइगने हाइना खोंगचतुरा सरुक याखिबि डॉक्टर सुजाताना मसागी मोट थमलगदे हारिबा सुनुंग अखोगी मनिंगदा उरिबसे स्टोन एज पीरियड की दी माले पृथ्वी की फंगबाई से एमपी गुम्बददी फंगे को बेम्बेटका गुम्बा कितंग टाइम पीरियड पुदी कितंग बुदी खेनै मोइगा खोइगा अदुइ तासु अतै जगह एमपी अदगिदी मखारोम साइट साउथ इंडिया दा केव साइट से दुम लैयेबा केव साइट से अयामना इसिंग लैबा जगह केव शेल्टर फंगबा जगह से प्रीहिस्टोरिक पीरियड की मी मैम सिना मोइना पामनबा जगह ओइ केगिन हाबदा हैबिटेशन अमा मोइना खुंदाबा याबा लमोइबगी इसिंग फंगबगी शेल्टर फंगबगी अयामना सिंगुम्बा मफम से एमपी गुम्बा अदुगुम्बा सु यामना फंगे अखोइ सिदसु फंगे ना लौबदी यारे ना दि खनजै कईगुम्बा अखोइना एनालाइज टूल सिंग दो एनालाइज तो बुलोरगा अदगी अतै फजना एक्सप्लोरेशन साइंटिफिक एक्सप्लोरेशन अमगा तौथरगा कईगुम्बा प्रूफ तौतादी 100% श्योर होइतादी सिगी जगह से कंजर्वेशन अमा तौबा अमा चंगे ना दि खल्ली कगिनाबदा अर्थक्वेक प्रॉम एरिया ओइरे क्रैक मैम चले अदगी दि मी लाकपसे ह्यूमन वैंडलिज्म से सिसु यामना तौबनिना येक्शन बा खोचन बा मैम हमसु उरे अखोइना अदुना सिंगुम्बा मैम से अवाइड तौनबदी होनबीबना फनी ना दि खनजे अदमाइना दि ISTV न्यूज की दमा एल अजित शर्मा गलोनेना पौगदम जरिबा थ्यामरंजन थारोन केप तमेंगलों डिस्ट्रिक्ट Manipur State Kala Academy na sinduna nifuga mari suba All Manipur Sumang Lila Festival ngasidagi iboyama Sumang Lila sangnada hokre haudopagi thoramda Chief Secretary Onapagishore Art and Culture ki Commissioner K Radha Kumar Susarwyaki mamang chahida pangthokiba nifuga humdoi suba festival da nupa amasung nupi gi makok mathang takraba lila singi manamathum yanthoki chahi asigi festival da nupi lila kanglup taraga taret amasung nupa gi kanglup taramathoi na saruk yaduna March mari fauba chathagani Chief Secretary Onapagishore na aikoi pumnamakna Sumang Lila chakwananaba angamba mateng pangnaba mathau tai haiki music dance makal kaya gi designer ki dress ya selakwa production da matang gusunaba makal kaya gi lakwa si wo bangi si yang noi si dan natana ko kai noi bidi Sumang Lila hai se nupa ka sa sanaba makoi katri monopoly mo biya noi hai na Sumang Lila da koi saruk yagani hai na nupi artist na Songkarapana yogi bersamasu pergi Manipur da women empowerment or badu ibakan ne kanjai Assembly da pass tawkiba bill ahum gi mayota Churachampur da junction gi ba myam gi ihoda lekidaba myoi mapan leirol chalagani haina UPF amasung KNO gi luchingba singna lokhiba singna Firep Lokrabasu ngasi miyam gi yaning daba akan bakhongjang lakpadagi leiron chankidre leiron chanbagi mayota chatkiba February gi tang 13 gi ahing nungai dagi ngasi February gi tang 13 gi ahing nungai fauba kaukiba banna district asigi mahusagi punsida chawno akaiba piki lambida miyam thoroktuna protest tauki police na panduba thodok thoktanaba akan bacheshin tharang lokhaki political solution ama puraktriba fauba miyoi mapan leiron chanloi haina nupi luchingbi amana phungdorokli Chief Minister Okram Ibobina ngasi kaina laifam amadi khongjom gi khewa chingda sagaliba tourist project ke sekat sagat libasing hakthengna chatuna yengsinkre ngasi gi khongchat asida MLA TS Syam Kumar MLA KS Loken MLA Brojen sangnaraba filmmaker A Syam Sharma theater director Ratan Thiamsu loinaki Thasigi Kunipanda Manipur Public Service Commission na pangthokodriba Manipur Civil Services Examination da lamdam asida leitaba non-resident candidate lising taranipan hena yaukshilaliba asi yengnaga exam asi matam khara yeithoktuna sarkar gi recruitment process da anoba closing hapchinduna domicile certificate yahon binaba examination asi thagadoriba candidate singna semkiba JSC na phongdoli
Kaisampata pangthokiba pawgi mifam amada convener Longjam Tonina handaki oiraliba fibam asi examination asigi form submission online da taropadagi oibani online asi afaba khongthang ama oirabasu non resident na masing hena saruk yasilaklabadi Manipur gi mahairoi singi maraibak kari oirakani haiba sarkar amadi mari leinabasingna khanthafam thoi February 13 MPSC mamangda democratic oiba mawngda candidate singna wakan mifam amasu pangthokani masida exam asida saruk yagadoriba candidate singna saruk yabiu haiki sit-in protest ama famjagani aduna hairiba sit-in protest da media gi through da adi aina strongly urge tawjari appeal tawjari haibadi hairiba sit-in protest da mayam saruk yabiu aduga akoi gi demand se fangdri fawbudi akoi stringent noiba akoi kano law ma semdri fawbudi examination je akoi yarigai tawbiganu na akoi on the part of the government as well as on the part of MPSC da JC gi side gi ai appeal tawjari Manipur State Legal Services Authority na National Log Adalat ngasi Uripok Cherap Court Complex da pangthokre Tharomasida Legal Services Authority gi Executive Chairman Oriba High Court Manipur gi Justice and Koteshwar Member Secretary RK Memsa Susaruya ke Churachampur District natana mari leinaba District Legal Services Authority na National Log Adalat pangthoke Bank mari leinaba apunba case chahumga kulumdoi dispose tokibaga loinana lupa crore ahum lakh mapan lising nipan chatruk Humbudra Humdoigi Senfam settle Tokre Haidi. District Legal Services Authority Tamenglong District na Sinduna National Log Adalat Noneda State Bank of India gi Sanglen da Pangtokre Chief Judicial Magistrate Tamenglong Aribam Notunesori Devina preside Tauduna Famkiba Log Adalat Aduda Punna case taragi hearing Chathaki Apunba Senfam Lupa Lak Ama Lising Kuntragamari Subna Marifu Manga settle Tokibagi Manungda Lupa Lising Taruka Chamanga recover Tauki National Log Adalat Aduda District Legal Services Authority ki member sing Advocate Kaisam Dhani Amadi Advocate Salam Devananda Susaruk Yaki District Legal Services Authority Thawal na susindana Log Adalat Thoram District and Session Judge Thawal gi complex sa thaki Log Adalat asida district asida leiba tongan ba bank singi case kuntraga nipan settle tawduna lupa lakh mapan lupa chani khonggat pangamkre District and Session Judge Thawal A. Guneshwar Sharma, CGM Thawal, Ojes Mutum, JMIC Thawal, Laboy Amasung Family Court ke Retired Judge L. Birendra Kumar na Saba Bench Marina, SBI, UBI Thawal Amasung Kakchingi Makadalaiba case Nifugi Wail Chathaki. Masigi manungda case kuntraga nipan warishin produktuna puna lupa lak nifu lising taramari jama kuntragi senfam sendoi yaudana apipa senfam da singdok hananabat lemnaki. Yoga gi guru ni haiba Swami Baba Ramdev na ngasidagi numit mangani chupna Manipurda free yoga amadi meditation camp pangthokpa hokre ngasi hatakang zebungda pangthokpa free yoga amadi meditation gi camp aduda tongan ba Manipur gi mafam kaya dagi mioi kaya laktuna saruk yakhe amadi yoga demonstration pangthokhe Bharat Swabhiman Trust Amadi Patanjali Yoga Samiti na Indian Medical Association Manipur State Branch ka kusamnaduna yoga amasung medical science haibasigi matangda Swami Ramdev ka interactive session ama lamfelda leba association gi holda pangtokre Tharomaduda State Organization Committee gi President Dr. S. Rajendra IMA State Secretary Dr. Chorzit Prosecution gi Director NGTS Kumar Susaryaki Swami Ramdev na yoga sanabana akan balaina na naraba mioi kaya fahanba ngami haibaga loina na tongan ba layong singa junaba yoga gi layeng utki medical mahirwi singa interaction chathaki केमिकल को हार्मोन को या किसी भी इंसुलिन आदि को बाहर से इंजेक्ट ये तो एलोपैथी ठीक है जहां जरूरी है कि कोई चीज अंदर है ही नहीं अब बन नहीं रही है पेनक्रियास से इंसुलिन तो इंसुलिन Swasth Bharat Mission Urban gi miyeng makhada IMC gi ward number 13 gi manung chanba kaisam thongdagi elambam lekai thong fawgi awang thangba sarukta nambul turan sengdopagi thabak chathakre ward number 13 gi councilor Memcha Tombina sinduna pangthokiba lamtu sengdokpa adu Kendra sigi MLA El Ibomcha amsung Mahot ki director Git Kumar IMC gi executive officer N Utamsu yengshin balaki Mahot ki director Git Kumar na Bharat ki oina lu nan ba city sing lauthokpada Imphal city su handakti hanagi phibam dagi hengat pathakta yaurakani haibagi thajabalai haike MLA Ibom Chana Mahut department na Imphal city bu lu nana thamnaba akhanaba miyeng thamduna thabak kaya paikhali
Nambul Turel gi fibam faganaba honaba asi afaba thabakni phungdoki Uripokta Ramkrishna Mission School lingduna Tondon Sana School bu muthanaba honariba asi khudakta handoknaba mairi singi mama mapa singna warep laukre Manipur Press Club ta pangthopa pawgi mifam amada sapamcha jadumanina school asi chahi yamna yamlabani mahiroi masing yamrabasu afaba education pidibani sarkar amasung department na masibu mission school onthokna na ba lawriba warep miyam gi mayoktani haike Mena lauri budi je mukli wa ba shin ni nam mission kumba school ma ye darkar da ba sauni andam si yani ari 20 April ni budi was high school se show ada na pikka ba hai ba se jaga to ya di hai jena nam mission ko se ya se bi jam ke so private na basis पे तो अरे गमेश को चपन अब हर हम बिसादी में होता अभी तो आंदा यानी 13 करोड़ बजट हा बगा मिशन स्कूल दमता वन वाइब से मियाम का मंगा को अरे तो हम तो करवा में Tungda Uripok nupi apun balub unal gi thaumisina Tondon Sana Government High School la thetpa Ramkrishna Mission School gi signboard Segai duna school asida mission school pusilapa yaro haiduna kongjang sangsin ki ngami matagum ona duna Working Committee on Northeast Indigenous Peoples Parliament ke biyeng makada Tripura People's Front Tuipra Students Federation na sinduna Tripura da chathariba Northeast Indigenous Peoples Parliament ke ngasinini chanba numita Population Influx amasung NRC Tripura Merger Agreement ki matangda khananai nakre awang nongpok India ge yellow furup singna mayok nariba common issue sing warashin purak naba punna thabak tawminaba haina warep lauke Manipur amasung Tripura ge delegate singna awang nongpok ki tribe kudimak autonomy amasung state anigi home rule hanjilhana nabagi punna thabak tawminabagi apamba phungdoki Pawimerathana temba break amatang Irang damasigi han boy no puthok jaba sangai plastic storage tank sizinnabi yang sinaba potlam yaudriba LLDP ina sajaba sangai de sizinnabi fangbigidaba sizing di 200 300 500 750 1000 1500 amashung 2000 liter ni chahi taragi guarantee ga loinana khenaba makhal khudingi apamba machu sing phambigani Build your success BYS Palace Compound Machalema School admission is going on Palace Compound leba BYS na haukiba sahi mari asida thangna na puthokiba position holder masing 2012 position holder taret 2013 taranithoi 2014 kunmathoi 2015 first position holder puthokpaga loinana atoppa position holder nipan Kurumjari Shija Manipur Ambulance Service Adongi Kamdong Mating Pangsige Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahemba fat pamdaba body gi hair lauthokpa yai ngasimag unabiu Dr. Madhubala Laser Beauty Clinic MZ Avenue Imphal Adong karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharak patarabasu karishu waningai leitre lift staff syrup sijunabiu adongi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba lift staff capsule shu phangbigani lift staff syrup amadi lift staff capsule naraga laing babudi narjingai da saksal hobana hena fai break matungda taram oksari Moirang Konjembam lekai da Second World War mamang dagi leraglaba Indian National Army INA ge headquarter okiba mafam asi Manipur sarkar na ngasi fawba yengsinbi dabadagi nomo gi fibam sokchilakli headquarter asi Second World War gi matamda Japan landmi singna jangjafam lawduna makhoi gi administration block oina sizinaduna lakhiba mafamni Manipur sarkar gi art and culture department na loksinduna historical monument ek ki makhada thamna bahonagani haina tawram labasu ngasi fawba thabak oina paikhatre INA gi headquarter oikiba yum asigi fibam INA advisory team gi member singna yengsinduna lakli advisory team gi member samuna athuba matamda Manipur sarkar na miyeng changbiu haina appeal tawrakli
आयने हेडक्वार्टर से हौजिक यामना फिबम सोक्लबा इंग्राज दा हारगा इन डिलापिटेटेड कंडीशन अमदा लेरमी मसे अखोई भारत की नेशनल प्रॉपर्टी अमा ओइना असुगुम फिबम द लेबसे यामना पुनिंग नुसिनिंगाइनी सरकारना अथुबदा असुगुमलबा हेडक्वार्टर सिबो मियंग संक्सिन बिदुना अथुबदा संगत सगतपा लोइनना रिक्विजिशन तौबिदुना यामना थुना असिबु प्रिजार्व तौननगिदमक्ता अखोइना सरकार की पुनिंग तत्तन चिंगसिंजरी अमरोमदा आईएनए की हेडक्वार्टर ओइखिबा युम असि फ्रीडम फाइटर ओबदनतना मतम अमदा डिप्यूटी एजुकेशन मिनिस्टर ओरंबा हेमाम नीलमणि की युमनी लेखिद्रबा हेमाम नीलमणि की मसुनुपा ना फोंदोरपदा मणिपुर सरकार ना लौशिनगनी हाइदुना ngasi फावबा थमलगा लौशिनबिद्री अमरोमदा नोमो नोमोगी फिबम सोक्सिलगलिबा युम असि सेमजिननगसु युम असि की फिबम कायबा यादे हाइदुना थमली अतुबा मतमदा सरकार ना मियंग चंगबियु हाइके Hojik sinau sing mayam ama yung kay pam ko matam ama lak ko lato mam lay basi da yung kay semjen basi su ko lam atop ko tong sap su lay ta badagi yung su sido ga sa ba su sena ga government gi kay loksin ni ko ne ha ba gi konom su lay bin na du su sido ko su prakta ba du na je yung gi connection se yamna lu na lay ra ta government na kali kumba matam sana atop matam da mi chang bi da ga ko sido ga yung sa no pasane have ke koi mung manung ge ba what if tum lai de jese मियाम की भ्यू सिना लनाई इंटरेस्ट थबक तौबदगी कुंबी केंद्र मणिपुर की ख्वाइदगी सोथबक केंद्र की मनुंग चनबनी हाइना केंद्र असिदा लोक जनशक्ति पार्टी दा लालिबा 38 सुबे असेंबली इलेक्शन दा मिरेप ओइगनी हाइना सेम सारिबा पार्टी असिगी स्पोक्सपर्सन एंड इबोहलना फोंदोक्रे टू व्हीलर की रैली लोइना साइटोन बाजार महाकी मिखल की कैंपेन हौदोलदुना एन इबोहल मैतेना फोंदोखिबदा केंद्र असिगी लंबी थोंग अनालायंग अमदी लौ सिंगु की लमदा येंगलुरबसु ख्वाइदगी हेना सोथबा फिबमदा लैरी मणिपुर की ओइनासु चही सांगना शासन पाइरपा कांग्रेस गवर्नमेंट मियाम की मनिंग थुंगनबा ngamdabana थाजदबगी चांग हेंगलगली लागलिबा असेंबली इलेक्शन असिदा लोक जनशक्ति पार्टी ना अवोनबा मणिपुर अमा पुरंगनबा होनबदा अचौबा थौदांग लौबा ngamgani फोंदोखि फिबम सोपा सबना हायरबदा केंद्र सिदा लेरिबा प्रजा मयाम सि कोयला थाबा लंबीदा चचबा फंगदबा प्रजा सेक्शन मयाम अमन लेबा सिगुम्बा लेरिबा प्रजा सेक्शन मयाम सि अखोयगी मखोयगी थमोयदा फारुकपा इथिल अमखक मतम सांगना फारुकपा इथिल अमखक ले अवोनबा राजनीति अमा पोरक ए हायरगा अवोनबा डेवलपमेंट अनोबा डेवलपमेंट अमा ओंगतंग पोरकपा सि कुंबी केंद्र की प्रजा मयामगी अनिंगबा पामने DM College of Arts की ओजा तराहुंदोई ट्रांसफर तौननबा थोकिबा ऑर्डर यानिंगदबा फोंदोक्तुना कॉलेज असिगी महैरिसिंगना क्लास बॉयकॉट तौदुना कॉलेज गेटा वाकत मिफम चथखरे यूनियन की जनरल सेक्रेटरी के दिलीप कुमार ना हंदक ट्रांसफर तौननबा ऑर्डर थोरदिबा ओजा सिंग असि महैरिसिंगु ताकपी तंबीबदा थवायावबा ओजा सिंगनी फेब्रुअरी 13 फाउवी मनुंगदा ट्रांसफर ऑर्डर असि कक्त्रबदी अकनबा खोंजंग चंगसिलगनी हाइरी फेब्रुअरी 13 की निमिदांगदा सोमुंग थोंग साफमदा बोम पोखाय हंदुना असो ओपन नंगहनखिबा थौदो यानिंगदबा फोंदोक्तुना सोमुंग थोंगखोंगदा मियामना वाकत मिफम चथखरे अवांग नोपोक नहारो लमजिंग कांगलुप अमदी तमना चिंगाइबी मैरापाइबी लुप अनिना चथखिबा वाकत मिफम अदुना मतमगा चुनद्रबा थोंग असिगी महुता अनोबा अमा सारिबा असि अतुबा मतमदा लोशिनबिनबा कन्ना तकनरिंगै चेरक्ता बोम पोखाय हंदुना सिनबिसिंगदा अकिया खंग पोहलिबा असि यानिंगदे थोंग असि साबा ngamlaroi haina leptuna leithokrabadi kanagi mangjabano matungda asigumba thong tobiganu haina phongdorakli थोंग जे कोई चथोक चसिन तौबदा सकी मति नाइद्रबा कोई लंबी से मतम जिगा सुनद्रबा थोंग ओइबना कोई की थोंग जे खरा सुन लोसनबा न कोई लेकाई की मियाम न को कोई पाम न कोई याम कन होना जबनेबा असिदा करमबा कांगुना करम लुकना करम सोसना करी मरंगी दमक्ता बोमसि लंगसंदना सिमिसिंगिता अकी बातु जुंगबा नाइतबा लेकाई दिदा वाना बिबि बसे करी मरंगी नो हाइना कोई मियाम द सिंथोक चनि Universal Caring Mission Unicam Kurai Chaidan Thongna Chalaiba Chanura Laikol Koba Children Home Ama Miamda Sakta Pagi Thorom Ama Kurai Kongpa Laisam Lekaida Pangthokre Thorom Asida Social Welfare Gi Director L Navakishore Film Artist TS Thoitoi Unicam Gi President S Nando Susaruyaki Unicam Gi Secretary LC Somarendrona
Children Home ki numit thoram pangtholiba asi home da leriba angang singi damak tungi laibak lepnanabani haiki Social Welfare Director El Nabakeshorna Department asigi sentang fangliba NGO singda fan matam chana piba ngamdabagi awaba lei Haujik chaliba system asina matam changbani Children Home kaya leriba sing asigi marakta niyom chumna chalaiba kaya lei adubu maming tagi oina chalaiba su lei Ningtina chalaiba Children Home singda puning thawatuna kari tawba yabagi habadu yengsingani fongdoki Matam khara lebduraba Brad film na sinba Don English ni tara taru laliba March thada film forum ga kusam laduna pangtholgani hairi Brad film ge advisor oina lediba Bishwamitra na Manipur Press Club ta pangthopa pawin mifam amada artist puthongna naba Brad film na chatharakpa tharamasi matam khara lebdure adubu handak chahidagi makha amuk chathana ba warep laure anobu oina mama mapa amasung ahal sabagi category su hapsilagani haiki aduna actors hantoba madu kun actors haraga major role protagonist hero heroine sabe absing natana senior character sing lobung amba mapa mama mabung mateng sabe abawgi category ani thopa mi khara young talent khara new talent khara hantoba darkar lei habisi masi fil to jor perige koina bright film manipur degi koina officially permission ma longna raga hand in hand chalaga Manipur presents Bright Films Dawn 2016 si koi declare tozeri open minded bi changbi raga koi me bibi ro suggestion me amdo Manipur na aduga Bright Film na taja raga koi punna sinmina ba leibak miyamgi Manipur miyamgi oiba Dawn 2016 mo hele sena projected ta mo na tanjaningi Manipur Sarkar ki mari lenaba department na sale date amade gift date ke senfam chap mana haliba ase manahan biganu masina kanagum singna loan loan na bahona bada khudung chadaba awaba kaya mayuk na rehaina panthoibe housing finance company limited ke chairman cum managing director TS Hemona ngasi paumi singda phungdokre oripok leba company asida pangthokba paumi singa unaba amada mahana makhata na haikibada mioi amana haujik chanariba sarkar ki niyom asigi matung inna loan loan na bahona bada registration fee yauna tongan tongan ba fee gi chang ase yamna wangbana awaba ama oire sarkar na miyam gi khallaga hiramasida miyeng chawina ba apil tawki Dituga give dituga mana hanbirano hanegi leramiba fido da angtang hanjin biragadi akogi people gi aduga akogi company gi yam nuai jagani haibo khalon simakak thamjari akogi hill area se angtang mortgageable land onthoga collateral security wana sinaba yaraga home loan piraga yum faja fajana sadana business faja fajana tawnana bagi plan leitragadi nogi Manipur ka matam chaukat kadori noina su arrange amtang taw akoi lakke aduga state government ga punna phaminaraga solution of poroknaba honasi habasi masu takpirai Layakwa imobi ko mioi amagi contemporary art gallery amangasi thangmeban bor senapati kolupta Imphal East ki DC M Joina hangdokre tharomga mari leinana DC Joina artist singna khunai ama lamjingbada maru oiba thodang lauri layakwa haibasi media makal amani haiki Layakwa imobina mahaki gallery asida thamliba lai sing asi chahi taragi mathaktagi hauna yelakhiba lai singni haina phungdorakli Sarma Arts and Crafts House ki numit humni chathagadaba nifu shuba mapo kumon thoram khongmanda hokre thoram asida Imphal East ki DC M Joy sangnaraba artist TS Tombi susar yakhi Thangting subdivision ki mahuta Kangbai subdivision haina nauna onthorapagi matangda khulcha magi ningthongna sahi tawduna Kangbai subdivision haibagi mahuta Khausabung subdivision haina maming thonbiyo haiba wapambu Manipur Sarkar na thabakta onthoktababu yaningdaba phongdoktuna ngarang Khausabung village market seta lamdamadonggi miyamna numidangi matamda candle thanduna khongjang sangsinkhre Saba loisindana leibadagi khoisaunarba miyamna thugai kraba Kwakta water supply scheme asi miyamda sinaduna chalairagi haina Kwakta lamkhai bazarda wakamifam chathakre water supply asigi oiba body ama semkibaga loinana Kwakta cluster kauba nupi ngaktagi oiba society amaga punna khusamnaduna scheme asi chalaigadabani miyamda sinarabadi mai pakna chalaiba ngamgani hairi ising phangdaba se ko yam ikai ni ngai ni maram di kai gino ha ga di ko ta se yam na manu hunjin ma pham su na te au khoi gi national highway 150 gi lambi si da lai ba ko popon mo yam di tang na ba ha da se a si sing ja khoi gi local mla kai ko na je local mla piti bilas na su atu ba mata
matamda akhoi gi masi se yangshin bi rakanda awar pesi ji tawraga phangi bai sing se atum de tana phangna ba kona biu haina ko ISTV ki thongda MLA gi mafanda hajeri nupi da na upo water supply scheme nupi da na upo water supply scheme Care and Share Foundation Bamolakai Thangzam Lerekna Ministry of Environment ke Sentang Makada Directorate of Environment ke Manipur ke Khutangda Nomugi Oiba Environment Campaign ama Nirmala Rani High School Wangoi da ngasi pangthokre Wangoi High Secondary School ke Lecturer W Dinesh School asigi Principal TS Ram Gopal amasung Foundation asigi Secretary TS Jitena Resource Person oina wangang ke Samurong Naga Panchayat amadi Thongkhong Lakshmi Naga Panchayat atuba matamda Municipal Council onana bahonaragani haina MPCC ki Vice President Sagosem Achobana phungdokre Naga Panchayat ki Wangoi Municipal Council olakpa chahi ahumapung farapagi Wangoi da pangtokkiba thoram amada wafamasi mahana phungdokhibani thoramada council asigi chairperson L Iboton councillor Singh amadi executive officer AK Radhamani Susarya ki Small Town amadi Naga Panchayat oiringaida Thaupuramba miyoi singda khudol popiduna ikai khumnaba utke Chairperson L Ibotona Council asigi thabak thoram khudima councillor sing amadi member sing tanaduna amatta oina thabak tawgani haike Sagosem Achobana Municipal Council asigi chakot thorangi thabak tawbada miyamgi mihut singna rajniti gi khetna balaitana thabak tawbiu mamangda leramba councillor singna pangthoke khalamba thabak sing mai pakna pangthopa ngamnana bahora biu afaba thabak tawbada fai fatabada Pate haiba ngamna ba hona view haike Honabagi patung Ilia Wakamunda Janjan Jarakanda Koi Haiba Samona Panchayat amadi Thongkhong Lakshmi Nagar Panchayat ani sisu atuba matamda municipality to view haise ai saitegi akan ba pressure ki the honorable citizen da touch the hair haise miya honda janjan Bisnupur Police Commando amasung 2x5 Gorkha Rifles ki apun bakangbo amana ngarang ngarian area da thibuhumbagi thabak chathabada Zelengrong United Front ZUF ki second lieutenant ama far hari police department ki PRO ki cherol amana pagalabam yu asi maming salpu golmai chahi kuntraga taru opopa galing ching golmai lawa ngarian gi taurengpung namthan part 2 dagini hari Public Theatre Artists Association Foizing Nambolgi Humfugataruk Shuba Foundation Day Tharom Theatre Asida ngasi pangthokre Tharom asida Councillor Kunjesori BJP Manipur Pradesh ki President TS Chauba Finance Minister Oiramba S Lokon Susarya ki Association asigi artists singda khudol popiduna ikai khumnaba utke ISTV ki service provider ama oiriba Sen Cable Chekon gi hata area da sakhangdaba singna Not Kara Huran Kibadagi Network Asina Konba Mapam Singda Signal Pibangam Kidre Masidamak Nungaitaba Fundoli United Class Association Ajukagi Taramapan Subamapo Kumon Taram Jiribam Gi Babu Parada Leba Association Gi Office da Pangtokre Taramaduda Jananeta Irabot Memorial Trust Gi Chairman Omangi Association Asigi President Mutum Mepakshana Progressive Meitei Pangal Society Jiribam Gi Chairman MD Badansu Saruyaki Tarumgi Sarugama Oina Association Asina Jahi Kudingi Pangtotuna Lakpa Club Singi Social Service Competition da Handak Jahi Oina Makok Matang Tarapasinda Manamatum Yantoki Association Gi President Mutum Mapaksana Mangangna Jiribam Subdivision Asi Hiram Kuding da Sotari Administration da Infal East Aduga Lefam Dana State Asigi Nongchup Itang Thangba Saruk Amada Lady Haiki Western Gateway of Manipur so high Nongchup quite high Administration na either usually Nongpok district hai Pao Nongpok district hai Ipa East district hai Logically इसमें याद है लॉजिक तो याद हो असली कोई मनपूरा हो जी कौड़ी का सकरी बात जी बात ठेगरी बात प्रॉब्लम जी लॉजिकली इसमें याद हो Eternal Life Ministry Manipurna RIMS ki Department of Psychiatry and Clinical Psychology ka khusamnaduna health camp amagaloinana nomugi oba community outreach program ama Senapati district ki Mapau Khulen dalaiba Nazareth Orphan Home da pangthokre District Family Welfare Officer Dr. T Nilakantana luchingduna home dalariba angang humfuganithoi gi physical amasung mental health yengsin ki
RIMS की clinical psychology की Dr. L. Roshan amasung MK Premikana angang singi psychological assessment tauke home da hidak langtak amasung sel gi mating pibaga loinana ministry asigi chairman SK Luang ngambana kudol tamke United Kingdom dagi lakpa John Bivoras Janet Rivoras amasung Broron na angang singa interaction taunaki loinana philosophy amasung campus asida pangthoki Ningthozam chawba singana iba thanga khundarol mingthonba larik amang asi Phongkre Cultural Research Center Manipur na sinduna pangtokba tharom asida ningthau leisemba sana jawba amadi center asigi marueba miyoi kya susarya larik asigi aiba ningthozam chawbana thanga asi puari gi sagonaba yamna marueba mafamni haiki KSO More amasung RIMS ki IHBT department ka khusamnaduna blood detection camp ama Moregi Salvation School da ngasi pangthokre Hauzik sanabagi pau ngasi ki sanabagi pau da Imphal District Football Association sinduna Khomalampak Artificial Turf Ground da chatharakiba thataro ke grassroots program ngasi hayang loisilagani Manipur Cricket Association sinduna Luang Samangwi Luang Popa Cricket Stadium da chatharakiba Anisuba MCA Elite Cricket Tournament hayang Minister I Hemochandra Hana Yaski Director Eramba W Bhaktaras Manipur Cricket Association ge Vice President S Tikendrajitna Tharom Mapu oiduna loisilagani chatharakiba tournament asigi aroiba match da Cyclone Thamaiban amadi Trau Kwakachalga sanagani Ahanba Rani Gaiden Liu All India Women's Invitation Football Tournament hayang Manipur gi Deputy Chief Minister Kaikhangam Amadi Minister Francis Ngajokpa na Tharomapu oiduna loisilagani tournament asigi aroiba match da Manipur amadi Railway ga sanagani Ground Development Committee Moirang Kampu Sajet Tinsit Ro na sinduna chathariba Ahanba State Level Sawam Bapu Singha Memorial 7A Side Men's Open Football Tournament ki ngasi sanakiba Ahanba match da Kwerengai amadi Promodeni Football Club goal ani chanaduna draw chakre ani suba match su Pukhau amadi Moirang Kampu Football Club goal ani chanaduna draw chakki ahum suba match ki sanakiba da Lisbon Luang Samamna Songbung Students Club goal ahum sinoda maitiba piki Tata Football Academy Jamshedpur gi pre-selection test ama Khomalampak Main Stadium da February 13 amasung 19 da pangthokadauri Jiribam da chathariba Judy Cup Invitation Football Tournament ki ngasi sanakiba quarter final league match da SKYC Imphal West na LFK FC Bijorambu goal mari sinoda maitiba pikre hayeng Young Physics Union Imphal West amasung UPSA Imphal East thenaragani Makhataba sanabagi pau boyai ningthauzamdagi phongbigani Thagachari ngasigi sanabagi pauda Equestrian Assam Rifles na sponsor tawraga Manipur Equestrian Association na sinduna Imphal gi Mapal Kangjibungda polo team taramathoi gi rider sama kunthra romna saruk yaduna tha asigi tang taramathoi digi chathariba tarahumdui suba Sentinel Cup amadi tare suba Junior State Level Equestrian Championship ki ngasi pangthokiba senior show jumping round A gi Rider kunna athoi ahen tanakibada rider mapan final round changkhre RKSS Polo Club ki RK Rohit unit asigi K Prem Kumar KNMM Riding School Singjamai gi Jameson L Thompson Stan Student Club Nongoibungi A Ranjan X Polo Club Wangkhai gi N Jel Singh Singkhai Hunba Polo Club ki S Dollar Y Suraj amadi PIS James Mai Paktuna final round changkhre Category asigi 10 pegging short individual round A gi pangthokibada rider humudra mari gi manungda rider kunipan final round changkhre amaromda junior 10 pegging lens individual round A gi pangthokibada rider yankhai humdo gi manungda RKSS Polo Club ki S Malemnganba X Polo Club ki RK Purusmani KNMM Riding School gi K Lamyanba W Joni S Rajesh SS Jayanta Eastern Student Club ki M Nauba A Lamyanba N Dhaneshwar Imphal Riding Club ki L Naubi Umesh Gurung Chitra Sen
RK Rohit amadi Singkhai Hunba Polo Club ki TIS Ranjan mai paktuna final round sangkhre. Badminton Manipur Badminton Association gi miyang makhada Badminton Association of Moirang na sinduna M Manindra Singh Indoor Stadium Moirang da sathariba Anisuba M Manindra Memorial State Level Cash Prize Badminton Championship ki ngasi pangtokhiba sahi 35 gi men singles ki final da L Ramesh na L Krishna Kumar bu maithiu biduna winner oikre. Sahi 32 amadi sahi 35 gi final da Punchiba Yangkhom amadi Vidyasagar Salamga thengnaragani. Ngasi sanakhiba ahanba semi final da Punchiba Yangkhomna Akoijam Chingkhai nganbabu amadi anisuba semi final da Vidyasagar Salamna Andrew bu maithiu biduna final sangkhibani. Sahi 35 gi ngasi sanakhiba ahanba semi final da Punchiba Yangkhomna Andrew bu amadi anisuba semi final da Vidyasagar Salamna O Chandrajit bu maithiu biduna final sangkhibani. Men's doubles ki final da Khwairakpam Manjit amadi Konthokjamgi Juraga Laisam Unil Kumar amadi Oinamgi Juraga thengnaragani. Ngasi sanakhiba ahanba semi final match da Khwairakpam Manjit amadi Konthokjamgi Jurana L Dinesh amadi Yangkhom Malem ngambagi Jurabu maithiba pikhi. Anisuba semi final da Laisam Unil Kumar Singh amadi Oinamgi Jurana KIS Punchiba amadi K Khagembagi Jurabu maithiba biduna final sangkhibani. Sahi 32 makhagi boys doubles ki final da Andrew amadi Punchiba Yangkhomgi Juraga Laisam Lamnganba amadi Takhelamgi Juraga sanaragani. Ngasi sanakhiba ahanba semi final da Andrew amadi Punchiba gi Jurana Albert amadi Ritesh ki Jurabu maithiba pikhi. Anisuba semi final da L Lamnganba amadi Takhelamgi Jurana Zomi Sangam amadi Kenganba gi Jurabu maithiba biduna final sangkhibani. Women singles ki final da Naurem Purnima amadi Angita Naurengwa thengnaragani. Ngasi sanakhiba ahanba semi final da Naurem Purnima na Kelibu maithiba pikhi. Anisuba semi final da Angita Naurem na KSIS Maheshwari bu maithiba biduna final sangkhibani. Women's doubles ki ahanba semi final da M Somibala amadi N Purnima gi Jurana KSIS Grija amadi S Sonia gi Jurabu maithiba biduna final sangkhre. Kaishamthong Football Manipur da football masana hena sakhol hanabagi pandamda Youth Integration Club Kaishamthong maning longjam laikai na sinduna tha asigi tang nipal dagi club asigi ground da team tara ni thoina group mari thokna khaidoktuna sathariba ahanba YIC under 21 for aside men's football tournament ki ngasi sanakhiba ahanba match da khori phaba namborna Young United Club Kwakaithel Moirang Purelbu goal tare sinoda maithiba pikre. Khori phaba nambolgi maipapagi goal singadu Kolarsan na goal mari sanki Jameson na goal ani amadi atopa goal aduna Young United Club ki sanaroi gi own goal oina sanduna match asi maipakhibani. Tournament asigi anisuba match ki sanakhibada Klasa Football Academy kainongna SWC nganapithong mapalbu goal mari amada maithiba pikre. Klasa Football Academy kainogi maipapugi goal singadu Malem nganbana goal ahum sanki atopa goal aduna Cameron na chanduna match asi maipakhibani. Maite oraba SWC nganapithong mafalgi amatangaraba goal adu kaphuna sankhibani. BJP Manipur Pradesh ki President Khanbagi Thabak Chayol ani ki manungda loshilagani hairi. Tharon Cave the State Archaeology na thizinbada ariba polam kaya fangle archaeological site oina lauthokpa yabagi fibam da leire. Amadi Nifugo Mari Suba All Manipur Sumang Lila Festival ngasidagi iboyama Sumang Lila sangne da haukre. ISTV na pizza pau mata sesinjari miyang tabir bisimwa mukhana krumjari.